ngasi ayu phongwasi phongsingdagi maruoiba paw khara khangatcharaga mayamda share tawjage ahanbada SOP ngakna parksing cinema hall sing hangba yaragani unlock 5 school sing hangdokpagi warep state na lepsanaba khangankhre masang oi wafam sing hana mayamda share tawjage cantonment zone lauthokraba mafam singda October 13 ga mathoi fawba lockdown laikigani school amadi coaching center sing hangdokpagi khongthang state langana warep logani October 10 ga mangadagi sanaroi sing training da सिजिनगदबा स्विमिंग पूल सिंह हांगदोकपा यारगनी सिनेमा हॉल सिंह सिटचाद यांखै खक्तमक फमलगा अक्टोबर 10 ga mangadagi hangba yagani entertainment park sing October 10 ga mangadagi hangba yagani business to business exhibition October 10 ga mangadagi sathaba hoba yaragani cantonment zone nataba mafam singda miyam punba thorom sing miyoi sani phawa punba yaragani hairi mayam content si pathok charake mapung phaba am oina bagi damakta sahi asigi March 3 gi lebak sin mathuna lockdown thamluraba matung da tangkak 9 hangdoraki bagi manga suba tangkak oina ngasi Ministry of Home Affairs na unlock 5 ki sana kangnon sing lokthokre anoba kangnon asigi makhada mahairoi sangsing hangdokna bagi phirep state lengak na lawjaba yaragani unlock 5 ta mari leinana ministry na piba kangnon adugi matung ina cantonment zone oidraba mafam singda lairiba school amadi coaching center sing October 10 ga mangagi matungda state amadi union territory singna school authority ga tanaduna hangdoknaba phirep lawbu yaragani loinana Ministry of Education piba SOP sing siksoi sudana ngana sakadabani online class tawbada pukning thawat kadabani loinana mahairoi sing da madugi khudong saba phangadabani kanagumba mahairoi aman school da hak thingnana mahairoi sangda satningwa tarabadi mama mapagi ayaba warol ayiba oina pairagi school karakpa yagani amadi mahairoi singi attendance namduna lawroidabani school sing hangba tarabasu state lenga ki education department na piba SOP ngakna sakadabani college amadi university sing hangdokpagi oina department of higher education amadi Ministry of Education na Ministry of Home Affairs ka tanaduna warep lawgani adumainamak science and technology gi stream gi research scholar sing amadi postgraduate mahairoi sing gi oina October 10 dagi laboratory sing sizinaduna research hobu yagani central funded higher education institution sing gi oina institution head sing na science and technology stream gi research scholar amadi postgraduate mahairoi singna laboratory sizinabagi mathau taba natragana tadabra haina yengsingani state university amade private university singi oinadi state government ki yathang matung ina science stream gi research scholar amadi postgraduate ki mahairoi sing makhata na mahitamba hogadabane sport person singi training tawbada sizinagadaba swimming pool sing Ministry of Youth Affairs and Sport na piba SOP nga no October 15 dagi hangdokpa yaragani cinema hall theater multiplexation sing apun ba seat capacity gi sada yankhai digi hendana October 15 dagi hangdokpa yagani entertainment park amadi lalon iti ki thabak thoram sing su October 15 dagi SOP sing ngakna hangdokpa yaragani cantonment zone nataba mafam singda lining laison nad sport harau kumai amadi academic na singba function sing miyoi sama phawba ayaba pikhiba sing adu madudagi masing henggatna punbagi ayaba pire hall na singba kupsin ba mafam da pangthokpa thoram singi oina di miyoi sani phawbagi manungda hall gi capacity gi sada yankhai dagi hendana pangthokpa yagani thoram pangthokpa matamna face mask sizinaba social distancing tawba amadi thermal screening na singba pangthokadabane lampak na singba ahangba mafam singda pangthokpa tarabasu social distancing face mask upa thermal screening tawba hand sanitizer sizinaba singba SOP sing ngakadabane state na mi tinbagi tonganba sana kauron sing semgani cantonment zone sing dadi makha tana October 13 ga mathoi fawba lockdown laikigani COVID-19 sandorakpa thingnaba cantonment zone lauthoklaba mafam sing adugi oiba section thorang kangron sing district authority na sana hangadabane mari lainaba singna mafam adu tangai phadaba thabak thoram natana atai yahaloidabane mafam sing adu dagi thokiba natragana sanglakpa yaroidabane amadi yumthong khudimak section thorang lokhatkadabane loinena cantonment zone lauthoklaba mafam sing adu ministry gi website ta khangalakadabane state amadi union territory singna cantonment zone oidraba mafam singda center ga tanaramdana lockdown lauthokpa yaroi state amaga gi marakta amadi state ki manungda tangai fadana thabak thoram singa mari lainana satok chasin tawbada makha tana athingba leitre train amadi aeroplane yauna tungan ba satok chasin gi pamba sizinariba passenger singna makha tana SOP sing ngakadabane sai humpu manga gi mathakta lairiba miyoi sing mironbi sai tara gi makha da leiba angang sing amadi masagi aruba anaba leiba miyoi sing yariba makai yumdagi mapan thokloidabane
COVID-19 gi laicet asi sandokpa thingnanaba office amade atai thabak sufam nompham singda employee singna arogya situ mobile application haptuna sijinagadabane district authority gi maikeidagi su miyamda app asi install tahunanaba amade haksangi phibam singi matangda pau update tahungadabane state amade union territory singna disaster management act 2005 ki makhara piriba kanglon sing asi thugairoidabane social distancing tangai phadana mipum khudimakna inhananaba criminal procedure code CRPC gi section 194 chalaiba yagani district magistrate khudimakna mathakta pankhiba kanglon sing asi yamna kupna amadi kaidana sathananaba honagadabane kanagumba amana ministry na piriba kanglon sing asi thugaiduna chatlamba thengnarabadi disaster management act 2005 ki section 51 dagi 60 fawba amadi IPCC section 188 ki makhara fine thianba natragana sei ama fawba jail la thamba natragana fine su thianba jail su thambagi serak phangani haina unlock 5 ka mari lainana ministry na thokba kanglon sing aduda makhata na hairi haina su poksesina makhata na phungdorakli atopa maruoiba paw manamu Manipur Nagaland Mizoram amasum Tripura da akan mamong na nong sugadawri hayeng sagol se numitegi thangjan numit phawba haibadi October amadagi ahum phawba awang nongpoki saruk kharada akan manong sugadaba maramna lamdam asida October tha asi nonggi isinga loinana haugadawri India Meteorological Department ki matungina awang nongpoki state singda October amadagi nong suba hengalakadawri Manipur Mizoram Nagaland Tripura Assam amasum Meghalaya da paksan aduga mafam kharadana soijainana akan manong suraba yahena su poksisna makhatari atopa paw manamu Korea da mahapu sakniba oiraboi ningduna moza fruit amasum sanaba bread piramkhi speaker Kemsan matam ama aihakna taekwondo gi sanaroi oiringai matamda Korea da sanabagi training ama satpagi aihakna laikol amada pothaduna lairingai da mafam aduda leiba Korea nupi amana mahakpu sakniba oiraboi ningduna litnanaba moza fruit amaga sanaba bread amaga piramkhi haina Manipur Legislative Assembly gi speaker Yumnam Kemsan miyamda wari likhre handak sahidagi ahanba oina lang thabal maikeida leiba tongan club taraga nithogi apunba apex body ama oiriba United Committee lang thabal UCL na sinduna lamjanba irabo degi palan tharamga loinana ngasi UCL na konba area da leiba meritorial mahairoising thoidok hendokna mingchit puraklaba saknairaba arts and culture amasum sanaroisingda award pibiki tharam ama ngasi lang thabal lab awang laikai da leiba Lining thau pukhiba harau sangle na pangthokre thoram adu chief guest ki warol piraduna Manipur Legislative Assembly ki speaker Y Kemsana hai afaba lamsat sajat lunan ba lamdam ama oiragadi mafam adu sokhatpa lamdam amani haiba adumak masak tae mak masamakna sanabada kana lupningai ngasidagi sahi kunrom gi mamangna maha Korea da tha ahum gi oiba training ama satki nongma makna sanaba loiraga laikol amada phamduna leidingeda car tongduna lakpi nupi amana mahakpu saba thakpa ningthina phangjadraba sakniba oiraboi ningduna mahaki car dagi muzafurit ama bread ama beer bottle ama piramkhi mahakna mahak asi Korea masanate Bharat tagi lakpani hairagasu nupi eduna Korea marolda kari no panghai da hairaga bolam sing adu piramkhibani mahakna mahaki sanabagi trainer aduda kari maramgi nupi aduna polam sing adu piramribano haina hangbada mahakpu nupi aduna sakniba oiraboi ningduna piramani haina khumlakhi nupi aduna mahaki saktam asi awaba oiraboi ningduna polam sing adu piramani nupi aduda miyoi amagi awabada mateng pangningbagi wakhalon amasum puksil chawbagi mami taba uba phangkhi nupi adugi thamoida awaba tarabasingna mateng pangningba phawribadu sakhotpagi mami tabane asumna aikhoi punamaknasu awa ana tarabasingda mateng pangningbagi wakhalon poktuna mateng panglaklaba matamda lamdam asi sakhotpa lamdam oigadoribani han speaker Kemsana phongdokhi UCL na langthabal gi area da nambul torel buluna na thamnaba paikhalakliba thabak thoram kaya asi singthaningai ne UCL na nambul torel singmagi thabak paikhalakliba asi mahke mekedigi hainingai leitana thagatli sarkar khaktana nambul turel nanhanba amasung kanba ngamloi mipum khunimakki thamoida nambul turel kandaba yade haibigi wakhalon poklaklaba matamda torel asi kanba ngamgadoribane UCL na paikhalliba thabak thoram kayaba pungning thawgatladuna speaker Kemsana mahaki maikedigi UCL lupa lising yankhai gi mating pikhi lonena makha tarakpadasu pangba yaba mating pangan hena poksi isigi kutangna makhatana phungdorakli loshilakpada pawam namu AR personnel ama kani kilogram manga ga kona na fare nap
Narcotic and Affairs of Border Police Station की टीम न अनिसुबा असम राइफल्स की राइफलमैन अमा कनी किलोग्राम 5.5 का कोनना फारे हैरी फारबा पुलिसमैन अदुगी ममिंगना सगोरजित सिंहा से कुंथ्रा का मरी कवी महाक पंजाब की कसिहिलदगिने महाक चुचांगपुर डिस्ट्रिक्ट की सिंहाता लेबा अनिसुबा असम राइफल्स पोस्ट राइफलमैन ओइना पोस्टिंग लेबने Manipur Police की PRO na thokpa serol aman hai ngasi numidang pung 3 makhairom tabada na police station gi team na akaknaba paw ama phangbadagi North AOC da laiba winger counter da thibu hum ki thapak sathabada isorchit phakibane mangondagi kani kilogram 5.5 phangkhe na police station na mahaki mathakta case ama lokhotuna makhataba wang pohangi thabak sathari hairi nakalamaramda ngasi Kaksing district ki commando unit na su masin mokpa ani dagi kg manga ka kona na sugunu bazar khona makhong dagi fare hairi farba mi ani adudi Chusampur district dagi Monglen Phai village dagi Tonglal Hokip ki masanupa Sonmin Thang sei kungom de amasu masanupi Sinai Hat Hokip sei kungani thuni hairi makhoi ani asi ahing nungyai matung pung baroga minit taraga mga tabda sakpi karong rom lagi gari masa 150 Brackman skid ama amuba masu MN01 AF 7054 da tongduna lakpada phakibani makhoi ani police na khamna ba haiba yadana thongna bo hona ki maduda police na pharaga nupi police constable yawbuga check tawbada kani kg mga phakat pangam kibani makhoi ani suguna police station na sinagar hanis poxis na makata na phongdurag len thank you